ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯅꯤ, ꯅꯨꯃꯤꯠꯃꯛꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯤ, ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯨ ꯃꯁꯤꯗꯒꯤ ꯂꯣꯏꯅ ꯁꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯃꯩ ꯆꯟꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯏꯪꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ, ꯃꯤ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯍꯥꯏꯕꯁꯤꯒ ꯌꯦꯛꯅꯕ ꯑꯣꯏꯔꯦ꯫ ꯑꯉꯥꯡ ꯅꯨꯕꯤ ꯀꯌꯥꯗꯤ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯕꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯌꯥꯍꯧ ꯉꯟꯕ ꯑꯍꯜ ꯈꯔꯅ ꯉꯟꯇꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯪꯒꯨ ꯁꯪꯒꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯛ ꯃꯟꯁꯤꯜꯂꯝꯃꯗꯤ ꯂꯝꯕꯤ ꯃꯌꯥꯗ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯇꯤꯛꯅꯔꯤ꯫ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏ, ꯍꯟꯗꯛꯀꯤ ꯏꯃꯣꯏꯅꯨ ꯇꯧꯈꯤꯕꯗꯨꯗ ꯆꯥꯈꯤꯕ ꯉꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯃꯁꯥꯒꯩꯗꯨ ꯀꯜꯂꯗꯅ ꯃꯍꯥꯎ ꯀꯌꯥꯝ ꯂꯩꯇ꯭ꯔꯦ꯫ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯟꯖꯥꯎꯅ ꯃꯥꯒꯤ ꯆꯤꯡ ꯃꯌꯥꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯗ ꯉꯥ ꯌꯣꯛꯏꯗꯅ, ꯃꯗꯨꯗꯒꯤꯅꯤ꯫ ꯇꯣꯟꯖꯥꯎꯒꯤ ꯉꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯍꯥꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯒꯤ ꯁꯦꯕꯥꯒ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤꯀꯣ, ꯑꯗꯨꯅꯕꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯍꯣ, ꯃꯤꯗꯤꯅꯦ ꯃꯥꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯤꯕ ꯄꯣꯠꯅꯤꯗ꯫ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯪꯉꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯂꯩꯔꯛ ꯃꯆꯤꯜꯁꯤꯗ ꯃꯩꯒ ꯇꯤꯛꯇꯅ ꯂꯩꯊꯣꯛꯂꯤꯕꯁꯦ, ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯂꯅꯤ, ꯂꯣꯏꯕꯨ ꯂꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯕꯛ ꯏꯪꯈꯥꯡ ꯐꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯍꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯗꯧꯅ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯊꯣꯛꯄ ꯀꯌꯥꯝꯗꯤ ꯉꯝꯂꯨꯅꯤ꯫ ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯩ ꯇꯤꯛꯃꯤꯟꯅꯔꯦ, ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯩꯈꯨ ꯑꯣꯜꯂꯒ ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯇꯤꯟꯈꯤꯗꯧꯔꯤꯕ꯫ ꯃꯁꯤꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯔꯛ ꯑꯃꯗ ꯅꯨꯄꯤ ꯃꯈꯣꯏ ꯈꯔ ꯑꯣꯝꯁꯤꯜꯂꯤ꯫ ꯃꯥꯏ ꯏꯕꯦꯝꯃ, ꯏꯪꯕꯅ ꯏꯪꯕꯅ ꯂꯣꯏꯔꯦꯗ꯫ ꯀꯔꯤ ꯈꯨꯏꯪ ꯆꯥꯏꯪꯅꯣ ꯃꯁꯤꯕꯨ, ꯏꯪꯕꯅ ꯂꯣꯏꯔꯦ꯫ ꯑꯁ ꯈꯨꯠꯀꯥꯏꯁꯦ ꯎꯟ ꯇꯥꯔꯦꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ, ꯃꯩ ꯐꯔꯤ ꯇꯤꯛꯎ ꯂꯥꯎꯅꯦ, ꯃꯩꯖꯥꯎ ꯍꯦꯛꯇ ꯊꯥꯕꯅ ꯑꯁꯨꯛ ꯏꯪꯅ ꯈꯥꯡꯕ ꯍꯧꯅꯗꯦ, ꯁꯤꯕꯨ ꯉꯥꯏ ꯀꯩꯅꯣ? ꯑꯃꯅ, ꯐꯔꯦꯍꯦ ꯐꯔꯦꯍꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯩ ꯀꯟꯅ ꯇꯤꯛꯂꯤ꯫ ꯑꯃꯅ ꯍꯥꯏ, ꯃꯩ ꯑꯁꯤ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯅꯤꯡꯂꯕ ꯖꯥꯠꯅꯤꯗ꯫ ꯑꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯋꯥ, ꯏꯪꯕꯅ ꯂꯣꯏ ꯍꯥꯏꯕ, ꯅꯨꯃꯤꯗꯥꯡꯗꯅ ꯏꯪꯂꯤꯕ ꯈꯨꯏꯪ꯫ ꯍꯣ ꯃꯆꯠꯅꯤ, ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯍꯥꯏꯁꯤꯗꯤ ꯏꯪꯗꯧꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯛꯆꯤꯡ ꯊꯥꯌꯥꯏ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯐꯥꯏꯔꯦꯟ ꯊꯥ ꯁꯤꯃꯒ ꯂꯥꯟꯊꯣꯛꯂꯕꯗꯤ ꯏꯪꯕꯗꯤ ꯈꯔ ꯍꯟꯊꯔꯛꯂꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯍꯜꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯩ ꯍꯧꯕ? ꯀꯨꯏꯔꯦꯗ, ꯉꯁꯥꯏ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯗꯨꯅ ꯇꯤꯛꯂꯕꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯏꯪꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ, ꯇꯤꯛꯑꯣ ꯂꯥꯎꯅꯦ꯫ ꯂꯩꯃꯍꯜ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯅꯤꯡꯗ ꯃꯩ ꯍꯧꯕꯅꯤ, ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤꯅꯦ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯂꯩꯃꯍꯜ? ꯈꯪꯗꯦ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯃꯧꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯥꯏ ꯆꯥꯟꯅꯗ꯭ꯔꯤꯕ꯫ ꯌꯦꯡꯉꯣ, ꯑꯩꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒ ꯂꯨꯝꯂꯤꯕ, ꯑꯗꯨꯒ ꯃꯥꯅ ꯁꯨꯛꯂꯨ ꯍꯦꯛ ꯂꯨꯗꯦ꯫ ꯈꯪꯗꯦ, ꯏꯔꯨ ꯁꯨꯛꯂꯨ ꯂꯨꯗꯕ ꯅꯨꯃꯤꯠꯁꯨ ꯐꯅꯌꯥꯝꯅ ꯌꯥꯎꯏ꯫ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯀꯅꯥꯒꯤ ꯏꯃꯨꯡꯗꯕꯨ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤ ꯆꯠꯄ ꯌꯥꯎꯔꯝꯒꯅꯤ? ꯏꯕꯦꯇꯣꯝꯕꯤꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ, ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯑꯩ ꯍꯥꯏꯔꯕꯅꯤ꯫ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦꯕ, ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤ, ꯏꯃꯧ ꯑꯃꯈꯛ ꯐꯪꯖꯕꯅꯤ, ꯂꯣꯏꯔꯦ, ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ꯫ ꯍꯩꯃ, ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯑꯁꯦ ꯌꯥꯔꯔꯣꯏ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯡ ꯑꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯕꯅꯣ, ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯏꯁꯤꯡ ꯑꯏꯪꯕꯅ ꯖꯝ ꯆꯥꯏꯊꯗꯨꯅ ꯏꯔꯨꯖꯔꯛꯏ꯫ ꯑꯌꯨꯛꯇ ꯀꯅꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤꯅꯦ ꯃꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯅꯨꯄꯤ ꯃꯈꯣꯏ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯏꯕꯦꯇꯣꯝꯕꯤꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯊꯕꯥꯕꯨ ꯎꯔꯨꯏ꯫ ꯃꯥꯅ ꯍꯥꯏ, ꯌꯦꯡꯉꯣ, ꯊꯥꯅꯤ ꯂꯩꯃꯒꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯌꯦꯡꯉꯣꯕ꯫ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯂꯩꯃꯍꯜꯅ ꯌꯥꯝꯅ ꯀꯜꯂꯛꯅ, ꯌꯦꯡꯉꯨꯅꯦ, ꯃꯤꯒꯤꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯍꯥꯏꯕ, ꯐꯤꯗꯣꯜꯒ ꯆꯤꯡꯈꯠꯂꯤꯕꯁꯤꯅꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯉꯁꯥꯏꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯣꯛꯈ꯭ꯔꯦ,
ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯑꯣꯏꯔꯝꯒꯅꯤ ꯊꯣꯛꯅ ꯐꯩꯗꯀꯣ ꯃꯤꯒꯤ ꯃꯃꯧꯗꯤ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯗ ꯃꯇꯧꯁꯦ ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯂꯤꯕ ꯃꯥꯒꯨꯝꯕ ꯃꯧꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯀꯣ ꯂꯩꯃꯍꯜ ꯃꯊꯟꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯤꯒꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯒꯕꯨ ꯀꯅꯥꯒꯤ ꯂꯥꯏ ꯇꯤꯟ ꯆꯪꯉꯣꯏ ꯀꯜꯂꯛꯏꯗ ꯀꯜꯂꯛꯏ ꯂꯩꯃꯍꯜ ꯊꯕꯥꯁꯤꯅ ꯇꯧꯗꯣꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯟꯅ ꯍꯧꯒꯠꯀꯅꯤ ꯃꯁꯥꯁꯤꯗ ꯑꯌꯤꯡꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯉꯟꯇꯥ ꯏꯔꯨꯖꯅꯤ ꯉꯟꯇꯥꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯣꯏ ꯃꯅꯦꯝ ꯃꯀꯨꯅ ꯍꯦꯟꯗꯣꯛꯅ ꯆꯥꯟꯕ ꯇꯥꯕꯅꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯇꯥꯖꯕꯗꯤ ꯀꯩꯅꯣ ꯏꯁꯦ ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯏꯕ ꯌꯦꯡꯉꯣ ꯊꯥꯅꯤꯜꯂꯩꯃꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯑꯣ ꯃꯤꯗꯤꯅꯦ ꯃꯃꯧ ꯅꯨꯄꯤꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯆꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝ ꯂꯩꯌꯦ ꯀꯜꯂꯛꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯗꯨꯒꯨꯝꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯃꯠꯇ ꯍꯦꯛ ꯐꯪꯂꯔꯣꯏꯗꯀꯣ ꯀꯩꯅꯣꯗ ꯅꯪꯒꯤꯁꯨ ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯤꯅ ꯀꯣꯛ ꯍꯦꯛ ꯋꯥꯔꯛꯎ ꯀꯩꯗꯧꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯈꯣꯏꯅꯅꯦ ꯃꯅꯦꯝ ꯑꯃꯅꯤ ꯀꯥꯏꯅ ꯋꯥꯔꯛꯄ ꯉꯝꯕ ꯃꯤꯒ ꯅꯠꯇꯦꯗ ꯋꯥ ꯑꯃꯠꯇ ꯃꯉꯣꯟꯗ ꯉꯥꯡꯕ ꯉꯝꯂꯨꯕꯒꯤ ꯏꯇꯤꯛ ꯏꯄꯥꯒ ꯂꯩꯖꯗꯦ ꯑꯦꯔꯥ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ ꯅꯪ ꯑꯁꯤ ꯃꯅꯦꯝꯅꯤ ꯃꯃꯥꯅꯤ ꯃꯆꯥ ꯃꯃꯧꯕꯨꯗꯤ ꯋꯥꯔꯛꯄ ꯇꯥꯏꯗꯅ ꯑꯣ ꯃꯗꯨꯒ ꯉꯝꯖꯕ ꯅꯠꯇꯦꯗ ꯈꯪꯗꯦ ꯈꯪꯗꯦꯕꯨ ꯀꯩꯅꯣ ꯋꯥꯔꯛꯀꯗꯕꯅꯤ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯃꯧ ꯑꯁꯤꯗꯅ ꯃꯤꯔꯣ ꯍꯥ ꯃꯤꯅ ꯉꯝꯂꯒ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯉꯝꯂꯣꯏ ꯍꯥꯏꯕ ꯇꯥꯏꯗꯅ ꯃꯧ ꯑꯃꯒꯤ ꯑꯐꯕ ꯂꯤꯆꯠ ꯑꯃꯠꯇ ꯍꯦꯛ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅ ꯆꯠꯇꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯃꯤꯠꯅꯥꯏ ꯈꯪꯗꯦ ꯏꯆꯦ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯨꯝꯅ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯏ ꯇꯁꯦꯡꯅ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯔꯨꯕꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯨꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯕꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯛꯇ ꯑꯣꯟꯈꯠꯂꯒ ꯃꯆꯤꯜ ꯍꯦꯛꯇ ꯈꯨꯝꯂꯛꯀꯅꯤ ꯃꯁꯤꯗ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯂꯥꯏꯃꯟ ꯀꯥꯡꯕ ꯍꯥꯏꯕꯗꯣ ꯊꯥꯅꯤꯜꯂꯩꯃꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯇꯨ ꯃꯁꯤꯗꯒꯤ ꯂꯩꯁꯤ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒ ꯂꯥꯏꯗ ꯀꯠꯂꯨ ꯏꯃꯥꯅ ꯍꯦꯛꯀꯦ ꯍꯥꯏꯕꯕꯨ ꯏꯔꯨꯖꯗꯕꯁꯤꯗ ꯍꯦꯛꯅꯤꯡꯗ꯭ꯔꯦ ꯈꯪꯗꯦ ꯏꯃꯥꯗꯤꯅꯦ ꯂꯥꯏꯗ ꯐꯖꯕ ꯂꯩ ꯃꯌꯥꯝ ꯑꯃ ꯀꯠꯄꯁꯦ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯊꯥꯔꯤꯕꯁꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯅꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯃꯅꯤꯡꯗ ꯃꯩ ꯁꯛꯍꯧꯔꯕꯅꯤ ꯑꯃꯨꯛꯇ ꯇꯤꯛꯎ ꯅꯁꯥꯗꯣ ꯏꯪꯕꯅ ꯂꯣꯏꯔꯅꯤ ꯆꯥꯒꯥꯏꯗꯨꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯉꯨ ꯅꯪꯅꯅꯦ ꯅꯤꯡꯊꯝ ꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯏꯔꯨꯖꯕ ꯏꯃꯥꯅ ꯇꯧꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯅꯥꯅꯤꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯏ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯏꯃꯥꯈꯣꯏꯁꯨ ꯇꯧꯔꯛꯏꯅꯦ ꯑꯅꯧꯕꯤ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯏꯗꯤ ꯏꯀꯥꯏꯕ ꯍꯥꯏꯔꯨꯕꯗꯤ ꯉꯝꯗ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯏꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯆꯥꯏꯊꯕ ꯑꯁ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯅ ꯈꯪꯕꯒꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯇꯧꯖꯗꯦꯗ ꯅꯃꯧ ꯑꯩꯒꯤꯗꯤꯅꯦ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯑꯗꯨꯗ ꯀꯥꯏꯗꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯌꯥꯔꯦ ꯏꯃꯥꯅꯁꯨ ꯅꯃꯧꯗ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯊꯥꯅꯤꯜꯂꯩꯃ ꯃꯃꯧꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯧꯇꯅꯤ ꯑꯩꯒꯤ ꯏꯃꯧꯇꯅꯤ ꯍꯣꯏ ꯏꯃꯧ ꯑꯁꯤꯗꯤꯅꯦ ꯑꯐꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯐꯔꯦ ꯅꯊꯧꯗꯨ ꯇꯧꯊꯣꯛꯂꯣ ꯏꯃꯥꯅꯦ ꯑꯋꯥꯡꯒꯤꯅꯅꯦ ꯍꯣꯏ ꯐꯥꯎꯕ ꯐꯠ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯃꯈꯣꯏꯗ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯄꯥꯟꯕꯅꯤ ꯈꯔ ꯑꯃꯨꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯒꯦ ꯏꯃꯥꯅ ꯍꯪꯒꯥꯝ ꯍꯦꯛꯂꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯃ ꯆꯝꯅ ꯊꯣꯡꯂꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃꯅꯅꯦ ꯁꯤꯡꯖꯨ ꯁꯨꯔꯒꯦ ꯉꯥꯔꯤ ꯉꯇꯥꯏ ꯀꯥꯏꯗꯣ ꯉꯥꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯂꯩꯃ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜꯂꯩꯃꯅ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯊꯕꯥꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯐꯖꯅ ꯈꯪꯅ ꯆꯠꯂꯤ ꯊꯛ ꯌꯥꯝꯅ ꯅꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯂꯨꯛꯏ ꯐꯖꯕ ꯋꯥꯍꯩ ꯉꯥꯡꯏ ꯃꯁꯤꯅꯁꯨ ꯃꯅꯦꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯅꯤ ꯊꯥꯅꯤꯜꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯊꯕꯥ ꯂꯥꯏꯒꯤ ꯊꯕꯛꯇꯨ ꯐꯠ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯩ ꯇꯤꯛꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯗ
ꯑꯁꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤꯗ ꯊꯥꯅꯤꯂꯩꯃ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯏꯕꯦꯇꯣꯝꯕꯤꯅ ꯀꯧꯏ ꯊꯥꯅꯤꯂꯩꯃ ꯀꯗꯣꯝꯗꯅꯣ ꯉꯟꯇꯥꯅ ꯃꯩ ꯉꯥꯏꯍꯥꯛ ꯇꯤꯛꯈꯤꯁꯤ ꯂꯥꯎꯗꯅ ꯏꯪꯃꯟꯗꯅ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯇꯤꯛꯄꯅꯤ ꯍꯧꯒꯠꯅꯤꯡꯗꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯊꯥꯅꯤꯂꯩꯃꯁꯨ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯏ ꯃꯩꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏ ꯏꯆꯦ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯗ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯌꯣꯡꯆꯥꯛ ꯍꯥꯏꯕ ꯍꯥꯎꯕꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯥꯟꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯥꯎꯕꯅꯤ ꯍꯣꯏ ꯏꯆꯦ ꯂꯩꯃꯍꯜꯅ ꯅꯈꯣꯏꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯐꯕ ꯅꯈꯨꯠ ꯆꯥꯕ ꯐꯪꯂꯕꯅꯤꯅ ꯌꯣꯡꯆꯥꯛꯀ ꯂꯩꯔꯒ ꯍꯦꯛꯇ ꯍꯥꯎꯊꯔꯒꯦ ꯑꯁꯤꯅꯤꯅꯦ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯊꯥꯅꯤꯂꯩꯃ ꯂꯩꯃꯍꯜꯅ ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯕ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯃꯧ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯐꯪꯂꯦ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ ꯅꯪꯒꯤꯁꯨ ꯂꯩꯔꯤꯕꯗꯨꯗꯤ ꯅꯃꯧ ꯏꯃꯧ ꯆꯞ ꯃꯥꯟꯅꯩꯗ ꯀꯗꯥꯏꯗꯒꯤ ꯆꯞ ꯃꯥꯟꯅꯕꯅꯣꯗ ꯈꯦꯠꯅꯈ꯭ꯔꯦ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤꯅꯦ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯃꯧ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯋꯥꯗꯨꯗꯅꯤ ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ ꯊꯥꯅꯤꯂꯩꯃ ꯊꯕꯥꯁꯨ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯌꯥꯝꯅ ꯐꯖꯕ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣꯗ ꯊꯥꯅꯤꯂꯩꯃ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯌꯥꯀꯥꯏꯔꯝꯈꯤꯔꯣꯏ ꯅꯪꯒꯤ ꯅꯃꯧ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯔꯝꯂꯅꯤ ꯍꯣꯏ ꯊꯕꯛꯄꯨꯗꯤ ꯈꯔ ꯑꯃ ꯇꯧꯏ ꯑꯗꯨꯗ ꯑꯩꯅ ꯑꯌꯤꯡꯕꯁꯤꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯥꯅꯕꯅꯦꯗꯅ ꯍꯥꯏꯕ ꯃꯥꯅ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯃꯇꯧꯕ ꯑꯃꯔꯣꯝꯗ ꯊꯥꯅꯤꯂꯩꯃ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯑꯁꯨꯝꯅ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯎ ꯇꯝꯕꯁꯤ ꯌꯥꯝꯅ ꯍꯩꯅꯖꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ ꯈꯪꯗꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯥꯅꯤꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯅꯤꯡꯗꯦ ꯃꯈꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯆꯪꯂꯝꯗ꯭ꯔꯕꯗꯤ ꯐꯖꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯛ ꯆꯪꯂꯝꯕꯅꯤ ꯅꯣꯡꯃꯇ ꯃꯍꯥꯛ ꯃꯈꯣꯏꯅ ꯁꯨꯝꯅ ꯄꯨꯟꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯇꯤꯛꯄꯁꯤ ꯌꯥꯎꯗꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯃꯧ ꯅꯨꯄꯤ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯄꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯁꯥꯏ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯃꯁꯤꯒꯨꯝꯕ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯑꯗꯨꯅ ꯍꯥꯏ ꯏꯆꯦꯈꯣꯏ ꯑꯩ ꯑꯃꯨꯛꯇ ꯐꯠ ꯆꯠꯂꯨꯈꯤꯒꯦ ꯏꯃꯧꯗꯣ ꯆꯥꯛꯈꯨꯝ ꯆꯪꯍꯧꯔꯦ ꯍꯣꯏ ꯊꯥꯅꯤꯂꯩꯃ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯍꯧꯏ ꯅꯨꯡꯁꯤꯗꯕꯅ ꯑꯩꯗꯤ ꯃꯥꯏ ꯊꯥꯅꯤꯂꯩꯃ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯂꯩꯃꯍꯜꯅ ꯁꯨꯛꯇꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯐꯪꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯄꯨꯅꯤꯡꯕꯖꯥꯠ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯀꯥꯏꯁꯦ ꯃꯤ ꯑꯣꯏꯅ ꯎꯕꯤꯕ ꯅꯠꯇꯦꯀꯣ ꯏꯁ ꯃꯥꯅ ꯈꯜꯂꯤꯕꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯝꯇꯅ ꯐꯕꯅꯤ ꯑꯁꯤꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯌꯦꯡꯉꯣ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯁꯦ ꯃꯈꯣꯏꯒ ꯊꯪꯅꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯤꯗ ꯃꯩ ꯍꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯇꯤꯛꯂꯤꯕ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯔꯕ ꯅꯠꯇꯦ ꯃꯤ ꯃꯑꯣꯡ ꯑꯃꯅꯤꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨ ꯀꯧꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯁꯤꯗꯅꯤ ꯑꯩꯅ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯍꯥꯏꯔꯤꯕꯁꯦ ꯏꯕꯦꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ ꯑꯣ ꯂꯩꯃꯍꯜ ꯅꯪꯁꯨꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯔꯛꯎ ꯊꯥꯅꯤꯂꯩꯃꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯦꯟꯅ ꯐꯔꯦꯗꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯅꯝꯊꯤꯎ ꯀꯩꯗꯧꯒꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯃꯤꯅ ꯍꯦꯛꯇ ꯄꯪꯎ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯈꯪꯍꯜꯂꯣ ꯂꯩꯃꯍꯜ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯤ ꯃꯁꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯃꯤꯒꯤ ꯃꯃꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧꯅ ꯀꯗꯥꯏ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯧ ꯆꯞ ꯆꯥꯅ ꯃꯥꯕꯨ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯃꯥꯒꯤ ꯊꯥꯅꯤꯂꯩꯃ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯗꯕꯨ ꯍꯦꯟꯖꯗꯅ ꯃꯥꯅꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯃꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯎꯏ ꯃꯗꯨꯗ ꯍꯥꯏꯖꯩ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂ ꯍꯧꯖꯤꯛ ꯐꯥꯎ ꯅꯨꯃꯤꯠꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤꯅꯦ ꯁꯤꯅꯕꯨ ꯀꯔꯝꯍꯥꯏꯅ ꯃꯤ ꯑꯣꯏꯗꯧꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯍꯦꯛꯇ ꯂꯥꯛꯀꯧ ꯀꯧꯏ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ ꯎꯇꯔꯨꯕꯤꯌ ꯅꯪ ꯇꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯌꯦꯡꯉꯨ ꯂꯥꯎ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯨ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯧ ꯑꯃꯅꯤꯗꯤ ꯍꯥꯏꯔꯒ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯕꯗꯒꯤ ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤ ꯃꯀꯣꯛ ꯃꯁꯝ ꯏꯐꯥ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯏꯁ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯁꯤꯕꯅ ꯂꯣꯏꯔꯦꯗꯀꯣ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯅꯦ ꯍꯛꯀꯥꯝꯒ ꯌꯥꯝꯅ ꯆꯜꯂꯒ ꯀꯣ ꯍꯛꯀꯥꯝꯒ ꯌꯥꯝ ꯆꯟꯒꯅꯨ ꯇꯨ
ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯣ ꯕꯦꯝꯃ ꯅꯪ ꯉꯁꯤ ꯃꯧꯅꯤꯀꯣ ꯅꯪ ꯉꯁꯤ ꯃꯧ ꯑꯃꯅꯤꯀꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯧ ꯑꯃꯒꯤ ꯃꯑꯣꯡꯂ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯍꯦꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯗꯤ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯀꯩꯅꯣꯗ ꯏꯃꯥ ꯅꯣꯡꯉꯥꯟꯕꯒꯤ ꯍꯦꯛꯇ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ ꯍꯩ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯕꯒꯦ ꯃꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯄꯥꯡꯕ ꯂꯣꯏꯅꯈ꯭ꯔꯦꯅꯦ ꯍꯣ ꯃꯗꯨꯅ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯋꯥꯔꯤꯅꯤꯗ ꯏꯃꯥ ꯑꯦ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯔꯤꯕꯁꯤꯗꯤ ꯅꯪꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯀꯩꯅꯣꯗ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯣ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯀꯥꯏꯅ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯍꯣ ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯧꯗꯣꯏꯁꯦ ꯅꯠꯇꯦ ꯏꯃꯥ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯍꯦꯔꯥ ꯏꯃꯥ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯏꯪꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯏꯔꯨꯖꯧ ꯀꯥꯏꯅ ꯉꯝꯂꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯑꯣꯏꯅ ꯂꯨꯕꯗꯤ ꯀꯩꯗꯧꯒꯦ ꯅꯠꯇꯦꯅꯦ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯁꯥꯔꯤꯕꯁꯦ ꯏꯃꯥꯕු ꯏꯔꯨꯖꯔꯕ꯭ꯔꯅꯦ ꯏꯃꯥꯕꯨ ꯉꯁꯤꯒꯤ ꯏꯔꯨꯖꯔꯕ꯭ꯔꯕ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯤꯒ ꯇꯧꯏ ꯍꯥꯏꯕꯅꯤꯅꯦꯍꯦ ꯃꯁꯦ ꯍꯣ ꯏꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯕꯤꯔꯤꯕꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯑꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕꯁꯤꯅꯤꯅꯦ ꯍꯣ ꯃꯗꯨꯃꯗꯤ ꯑꯩ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯣꯏ ꯍꯣ ꯏꯕꯦꯝꯃ ꯑꯗꯨꯇꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯃꯧ ꯑꯃꯒꯤ ꯂꯤꯆꯠꯄꯨ ꯀꯔꯤꯗ ꯆꯠꯄꯒꯦ ꯃꯧꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯕꯨ ꯅꯪ ꯆꯠꯄꯔꯣ ꯑꯁ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯋꯥ ꯉꯥꯡꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯗ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯧ ꯐꯠꯇꯕꯤꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕꯁꯦ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅꯅꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯏꯖꯠ ꯂꯩꯇꯅ ꯈꯜꯂꯦ ꯑꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯏꯃꯥꯅ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯏꯁ ꯑꯩꯕꯨ ꯐꯠꯇꯕꯤ ꯀꯥꯏꯅ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯏꯃꯥ ꯍꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄꯅ ꯏꯃꯥꯒꯤ ꯐꯕ ꯈꯛ ꯑꯣꯏꯔꯣই ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯋꯥ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯃꯤꯒꯤ ꯃꯃꯧꯅ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯅꯤꯡꯗꯕꯤ ꯅꯪꯅꯦ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯀꯣ ꯅꯪ ꯍꯣꯏ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯅꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨ ꯁꯥꯏꯅꯣ ꯍꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯅꯤ ꯑꯩꯅ ꯁꯤꯗ ꯏꯅꯤꯡ ꯇꯧꯅ ꯂꯩꯕꯗ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯁꯤꯟꯗꯧꯔꯤ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯈꯣꯏꯗꯧ ꯆꯥꯛꯅ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯂꯗꯧꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯍꯥꯏꯕ ꯃꯁꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯇꯧꯔꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯧ ꯃꯧ ꯐꯠꯇꯕꯤ ꯅꯪꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯁꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯇꯔꯨꯕꯤ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯃ ꯊꯣꯡꯕ ꯌꯥꯝꯅ ꯇꯜꯂꯤ ꯑꯗꯨꯅ ꯈꯜꯂꯤ ꯑꯁ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛꯀ ꯏꯔꯨ ꯂꯨꯗꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯈꯤꯗ꯭ꯔꯅꯦ ꯍꯧꯖꯤꯛꯄꯨ ꯏꯔꯨꯖꯕ ꯑꯩ ꯉꯝꯂꯣꯏꯗ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯏꯔꯨꯖꯕ ꯂꯨꯔꯔꯣꯏ ꯆꯥꯛꯁꯨ ꯊꯣꯡꯂꯣꯏ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯏꯅꯦꯝ ꯋꯥꯛ ꯃꯥꯟꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯕꯦꯡ ꯋꯥ ꯉꯥꯡꯂꯛꯑꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤ ꯑꯣꯏ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯁꯦ ꯃꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯀꯥꯟꯅꯗꯦ ꯁꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯄꯥꯝꯗ ꯑꯣꯏꯅ ꯊꯣꯛ ꯆꯠꯂꯒ ꯂꯩꯔꯨꯒꯦ ꯆꯥꯛꯁꯨ ꯆꯥꯔꯛꯀꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯆꯥꯛ ꯆꯥꯔꯛꯂꯒ ꯍꯜꯂꯛꯀꯦ ꯃꯈꯣꯏꯒꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕꯕꯨ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯑꯩ ꯉꯝꯗꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯍꯧꯁꯅꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒ ꯐꯠ ꯆꯠꯈ꯭ꯔꯒꯦꯁꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯐꯠ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯀꯦꯁꯤꯜꯂꯤ ꯂꯩꯃꯍꯜꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯑꯃꯨꯛ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏꯖꯩ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯗ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ ꯐꯅꯦꯛ ꯑꯃꯠꯇ ꯐꯥꯎꯕ ꯎꯗꯦꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯧꯔꯤꯁꯦ ꯃꯇꯝꯗꯤ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯗ꯭ꯔꯤꯕꯁꯤꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯃꯥꯅ ꯏꯔꯨꯖꯔꯒ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯌꯨꯝꯕꯥꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯤꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯗꯧ ꯑꯁꯤ ꯆꯥꯛꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯕꯗꯅ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯇꯧꯒꯤꯗ ꯇꯧꯔꯒ ꯂꯩ ꯑꯗꯣꯝꯇꯁꯨ ꯃꯩ ꯆꯥꯟꯅꯗꯦꯗꯀꯣ ꯑꯁꯨꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯪꯒꯣꯜꯗ ꯏꯃꯨꯡꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯐꯤ ꯅꯥꯟꯅꯒ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨ ꯎꯕꯗ ꯍꯩꯖꯩ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯃꯐꯤꯒ ꯅꯥꯟꯅ ꯁꯦꯠꯂꯤꯕꯁꯤꯕꯨ ꯏꯔꯨꯖꯕꯁꯨ ꯎꯗꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯖꯥꯠꯅꯣ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯍꯦꯛꯇ ꯂꯩꯅꯤꯡꯗꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯁꯨ ꯃꯁꯥꯅ ꯈꯪꯅ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯗꯦ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯃꯥ ꯆꯠꯇꯧꯔꯤꯌꯦ ꯑꯩ ꯑꯃꯨꯛꯇ ꯋꯥ ꯍꯪꯗ꯭ꯔꯕꯗꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ
ꯅꯥꯄꯤꯒ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯅꯠꯇꯦ ꯆꯥꯛ ꯏꯟꯁꯥꯡꯒ ꯊꯣꯡꯂꯝꯂꯕ꯭ꯔꯣ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯆꯥꯛ ꯊꯣꯡꯂꯝꯂꯕ꯭ꯔꯥ ꯀꯥꯏꯅ ꯅꯠꯇꯦ ꯏꯃꯥ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕꯤꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯆꯠꯇꯧꯕꯁꯤꯒ ꯇꯣꯛꯊꯣꯛꯂꯒ ꯏꯃꯥꯈꯣꯏꯅ ꯆꯥꯅꯕ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯕ ꯇꯥꯔꯤꯌꯦ ꯑꯩꯁꯦ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯄꯕꯨ ꯆꯠꯇꯧꯕ ꯂꯩꯕꯗꯨꯕꯨ ꯑꯃꯨꯛ ꯏꯃꯥꯈꯣꯏꯗ ꯌꯥ ꯂꯥꯎꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯅꯤ ꯆꯥꯛꯀꯩꯗꯣ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯊꯣꯡꯕꯤꯍꯧꯔꯣ ꯌꯥꯔꯦ ꯑꯩ ꯊꯦꯡꯉꯤ ꯍꯩ ꯆꯥꯛ ꯊꯣꯡꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯊꯣꯡꯂꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯕꯛ ꯆꯠꯇꯧꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯏꯃꯥ ꯉꯁꯤ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯌꯨꯗꯅ ꯃꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯦꯛꯇ ꯅꯤꯡꯂꯛꯄ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯨ ꯆꯥꯛ ꯁꯠ ꯊꯣꯡꯉꯨ ꯍꯦꯔꯥ ꯏꯃꯥ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯉꯥꯡꯉꯨꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯁꯨꯛ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯕ ꯑꯩꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯀꯥꯏꯅ ꯍꯣꯏꯅꯦꯍꯦ ꯊꯣꯡꯂꯝꯂꯒꯦꯅꯦꯍꯦ ꯍꯥꯏꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤꯅꯁꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯩ ꯅꯪꯅꯤꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯏꯕ ꯏꯃꯥꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯊꯕꯛ ꯆꯠꯇꯧꯕ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯅꯀꯣꯛꯇꯨꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯊꯦꯡꯂꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯁꯠ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏ ꯃꯧ ꯐꯠꯇꯕꯤ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯆꯥꯛꯅꯤꯅꯦ ꯅꯥꯔꯤꯟ ꯇꯟꯕꯤ ꯑꯗꯨꯅꯗꯤ ꯆꯟꯅꯔꯣꯏꯍꯦ ꯈꯣꯏꯗꯧꯁꯤ ꯍꯦꯛ ꯁꯥꯎꯒꯠꯂꯤꯗ ꯑꯁꯨꯝꯅ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯋꯥ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯃꯃꯧ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯩ ꯂꯩꯃꯍꯜꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯆꯥꯛ ꯍꯥꯞꯂꯝꯈꯣ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯦ ꯁꯤꯅ ꯑꯣꯛꯂꯅꯤ ꯃꯩ ꯍꯧꯈꯩ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯅꯤꯅ ꯑꯃꯠꯇꯁꯨ ꯍꯧꯔꯝꯂꯔꯣꯏ ꯂꯩꯔꯤꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯧꯔꯤ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯗ ꯍꯩ ꯃꯥꯟꯅꯒꯅꯨ ꯅꯃꯧ ꯅꯨꯄꯤꯒꯅꯦ ꯅꯪꯈꯛ ꯃꯥꯟꯅꯒꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯖꯁꯅꯤ ꯍꯣ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯨꯝ ꯑꯁꯤꯕꯨ ꯃꯥꯅ ꯄꯥꯜꯂꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯝꯕ ꯌꯥꯕ꯭ꯔꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥ ꯃꯁꯝ ꯐꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕ ꯆꯩꯅꯕꯗꯨꯅꯤꯅꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯤꯕꯁꯦ ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯇꯉꯥꯏ ꯐꯗꯦꯗꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯈꯩ ꯍꯣꯏ ꯍꯥꯏꯅ ꯇꯥꯔꯒ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯞꯅ ꯏꯪꯅ ꯉꯥꯡꯅ ꯂꯥꯎꯅꯒꯅꯨ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯆꯥꯛꯇꯣ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯆꯥꯕꯤꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯖꯩ ꯃꯊꯟꯇ ꯉꯔꯥꯡꯁꯨ ꯌꯥꯆꯪꯕꯗꯨꯗ ꯊꯦꯡꯅ ꯍꯦꯛꯇ ꯍꯜꯂꯛ ꯑꯗꯨꯒ ꯐꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯗꯨꯅ ꯂꯩꯈꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯇꯔꯨꯕꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯨ ꯁꯠ ꯁꯤꯠꯇꯣꯛꯏ ꯃꯅꯦꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯧꯏ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯄ ꯌꯥꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯡꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯍꯧꯒꯠꯂꯛꯂꯒ ꯁꯨꯝꯖꯤꯠ ꯃꯇꯣꯟ ꯑꯁꯤ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯁꯤꯠꯂꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯨꯝꯕꯥꯂꯣꯟ ꯌꯥꯎꯗꯦꯗꯀꯣ ꯃꯥ ꯉꯥꯡꯅꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯇꯔꯨꯕꯤ ꯃꯈꯨꯠ ꯁꯠ ꯍꯥꯝꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯁꯨꯛ ꯌꯥꯝ ꯏꯪꯕꯁꯤꯗ ꯉꯝꯂꯣꯏꯗ ꯑꯩ ꯅꯨꯃꯤꯠ ꯊꯣꯛꯂꯁꯨ ꯌꯥꯝ ꯏꯪꯉꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯕꯅ ꯐꯅꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯍꯥꯏ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯅꯤꯕ ꯆꯥꯛꯁꯨ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯅꯨ ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯟꯅꯗꯦꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯏꯃꯥ ꯃꯥꯒ ꯋꯥ ꯉꯥꯡꯅꯖꯅꯤꯡꯗꯦ ꯑꯁ ꯂꯣꯏꯔꯦ ꯍꯣꯏ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯂꯒꯦ ꯑꯩ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯗꯦ ꯃꯥꯡꯒꯣꯜ ꯑꯁꯤꯃꯗꯤ ꯁꯨꯝꯖꯤꯠ ꯄꯥꯏꯔꯒ ꯐꯠ ꯁꯤꯆꯤꯜꯂꯝꯕ ꯎꯍꯧꯏ ꯏꯃꯥ ꯃꯍꯥꯛ ꯑꯁꯦ ꯃꯈꯣꯏ ꯃꯄꯥꯝꯗꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯔꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯏꯃꯥ ꯃꯥꯅ ꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯈꯔ ꯀꯦꯅ ꯂꯩꯕꯅꯤ ꯇꯥꯅꯤꯡꯗꯦꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯃꯧ ꯑꯣꯏꯔ ꯃꯇꯝꯗꯁꯨ ꯇꯧꯒꯗ꯭ꯔꯣ ꯃꯗꯨ ꯌꯥꯗꯦꯅꯦ ꯀꯩꯗꯧꯒꯦ ꯏꯃꯥ ꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯇꯥ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇꯦꯕ ꯏꯃꯥ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯥꯏꯕꯤꯒꯦ ꯁꯤꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯨꯝꯅꯅꯦ ꯁꯨꯅꯤꯡꯗꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯈꯪꯉꯨ ꯃꯍꯥꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯀꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤꯍꯦ
Imana mabu hekta du yongna pangla lana lobiriba phana bu khalabadi mi khudimak toina phana ubani ko nangna hariba sinadi nama isi phatte nangi nupi asibuna hena pai asini ne madumak haibadi natiba yare khange ai khange nangse aina poksaba oirabasu haujikti nangi nupi asigi oikhre haiba ai khange nangi nupi asina iruzadana thongba sa isang mayam ama samandana nang nasa se anamba ha surabani ko nangi nupi se khara phuduna warak chauko ima kaisu kaide kedoroge sak thongbu iruzadrada yadi haibagi mata iruzagera loroira thongbu thonglabadi ya thongbu thonglabdi sari kai masi yebune masi tasena kainom tawkheba mase hona sai kaisu tawjadi ye yare ai mangonda dum hairam lage asi haiduna imungda sangkhre leima halna haijai masi masu yadre mama aina poksabani haijaba tarabasu leiba imong nupi asina dai sungkhre ai khangdreda yubal asi karino ma hek itau tau Tarubi yamna tanna numidangi sak aduma thongba haugatni kompak aduda jingphu phaktuna siang khotni aduga dak khumjili leimahalna hei aina adumaina tawnu haidana nangona kayarak hana haikre kaino haiba madubo adumaina tawnu haina haiba natro kaino ima samu haure amung haurak paidi kaino siengdu onba loirabadi aroiba kotba adudagi khajik to oirabasu siengphu damu hanjilamu haiba natro ima ge duguma saukhatta wafam aduni aina tabadi yam sauningli amung hanjin da bagi kari mathau tarige chapmane ba kadai da sapmanari ba nangna tawriba mawong asibuni tara sakning khaktana siengkhombi hairibasi masi aphaba nate dana khara to oirabasu saning hanjilamlabadi chaba thakba wa loi dawribani as adugu ma thong marom khangda wa duda haksinna thajaraga wa ngangbagi thabakse ayam haina de haiba ino khangdemi hekta wa ngangni ai thabakam da tawkham khangdreba ima oibema imana nangonda hairiba ngangliba mayam asia sauningduna haiba natene nangna tawriba sida asoibadu imana takpani ho tak akano haiba madune nei khoidausi sauningi haiba kai thoya haidun tawrino nangsilaknabadi masana sarokpa tabani madu imana khangdro asoibadu soidanaba semdu u haibani ho aduiradi soidanaba maongda imana kok tawrabadi kari kaige aingoda yengsillaga wa ngangba mayam kalli tawnuima aduma mawongdo makatana khaktaw natti nang ngasibu karamba nupino yubalon su masen amada khangde takbira su lawde sibu karino haiba aiyase mi ama oina aina aningba pama tu tawraga ai legani ai hingani masida nakoina wam taigona nganglakan haiduna leiranglomda mamai onsinkre leimahalna mathokpani da ko tawribase haiduna mamai leiduna thokre tarubina masinda sonchai karamba mino haiba khangde haibanida hek tawraga ngangdogi hek tawraga yengsindogi mage sigumba mahong mataw sidani mi mata yumasi leiba ngamloi tarubi mana tawriba thabak asina lanbagi manemna sumthoknaba wa hairibani haiba simadi mage wakhalda khakhanba leite mage haibabu mana tawba thabakta manemna yengsinduna mangonda wa ngangi asidani masigini mahang itatatana sauriba khabaiduna sapu otbasu makhol thokni hekta mawotni khabai sega paibasu makhol thokni hekta mapai mage aningba pamba mawong amadade mahakna leiba hingliba asi khangde leimaldi tasengna mamong nupi asine hek tawthorokpa thabak sing asi pamde thani leimana mamong nupi da hairi yengoi ingmana loiba tare nasadusu khirum tawe hai leiro potharu sairi singse ima loisilage yani deima namodum tawrage yare anaba mo hensin khini mai kharasu yayo haibasu nangna yade phamung sanglaga phaijup lungna suplaga nungai na oina leiruro ima loisinbirage yani ima aidum tawrage kayam kuini gi sibo yade ima leiriba sidi nong phadoksu ima na tawba yai kaino kolu khak amang basi ahingda namsimduna thambasu tawhaidi ima ne sat phengdoklage nang potha zarur thaba manemna yadrabaduda phamungda oina sangkhre thani leimana phamthaduna saiba singdu makhutna loisinduna haisai haina haidi masase khara nungai tre hairabadi kok hek potharaga marayudana thabakpu kaino aina loina tawrabasu mayai masi hekta phakna yadaba thabak singse mahakna loina tawnaba hotnaba phabadi phakre aigi mause isu matanga yawrabadine amok ka hena nungsiradawni tawrise asumna ingna pali makogi imungna somdana leimahalna lauri
Hai, kona mangmasing asibu loina namsinduna thamlibasibu karigino? Si kanana phengdorige? Yamna thuna sida law. Leiriba amangba konsing ase loina phenglo law. Haima, masi kari imtaga khumdini mase. Hoi mau ibema, aina kauribasi nangondane, kolu khaksi phengarawo. Tarubi, phamungda sanglurabani. Manemna dumna koirau lauduna leibaduda, taba haiba ngamdraduna, phat amuk sakhumna sanglaktuna hairi. Kaidore haiba noima, amuk numidang sida koirau lauribase, kaidore haiba no haiba. Hoi ise, tumba sanglabani, changlaba. Makutu tinduna hai. Si kaino, asumna tawno haina, aina nangonda dom haiba natro. Karino haiba ni si. Si kaidorage, amang makoni, leijasanodo. Ay hayeng phingsan. Ima oibema, numidang na sabagi amang makona ne, ahing namsinduna thamba phatti, tawhaidi. Masi yamna tawhaidaba masati. Yamna thuna ne, masi amukta phengdukluso. Ay ngamloy ba? Si imoni maramokpan, amukta masi phengdukluso. Ngamloy haibani ma, kaino ni? Nina ngamoy hairaga, sum haidru laribasiba. Tawhaidi haibani ni nangba. Asumna tawhaidana, noy nama na pa na takpirakparo. Kayo wangang no huzikidudi ima. Kayo wangang sangang no. Hey, nangi naramjat aduna ni, ay na asumna hairak Panayam na di, ay na nangoda takpibani, tabibani, haibani. Ado ba nang nasuklaw-law din niya? Ho, ima na haiba wa mayam siya, ay sukta taning di. Taning mo supaw-paw di ba? Ho, maduna di, sa nadabi mawa haiba do, uy do na doom laygan, kanglabra. Ho, chan na gina sa naroy ra, ay mawalaw di. Ay gidi, ay gilay pamtok pulay ni. Pasiye mo niya, kaya tamangang haigat iba mong yengo haiba. Ho, ingba gini, ay nasum na tamli basi. Hayang adong pengjan ni. Pati taway di haiba ni niya. Pati taway di hay na haiba sida, nang nasok ngam na tawag pamli basi bukari gino. Masida tarubi hena sauna. Ho, doy raga na, imanoy ni hek tawag. Ay ngon mong sakat-sakat, pay pati hay na ngang do legdo sarok pudi. Masi ima na tawrabadi, asakay na loy na ni. Ino kang di. Layriba mawaybo, imagi na tamoy aduda, mawaman ni hay na kan makakabde niya. Ima na ibo, yeknaba mogum na kali hay baso, ay loy na kangi. Tawno ima, laymin na bahay basidi, karakara taw na si. Ay ngon na loy ni hekta, intok doon tambasibo karino. Ima na yam na ngang laban ni na kona siya, ima na usit penggadaba ni. Ay di supengit pengloy. Ima na usit penggada na, hayengoy na, ima na penggadaba. Masigi kon siya, ay na din niya, punsinig penglar. Asum na harin di pari ni. Asi hairamduna mamaisa leiduna thokre leimahalna. Asi yengune masya. So yamna mabuk phattaba. So yamna wakhal yaudaba. Hai nang henmaliko. Yuma lon kaisya. Nang ne matak makaw olabani nangna. Yuma sida nangna tongning naning tongdura leireba. Kasi hai mangang bayad. Hek to on khalakpa. Maduna di sukchal hek sanaroi ko. Asuk yamna phattaba mau. Masibu isa nupa sina kadaida. Karamna thengnaruraga. Yung mas na pura kribano haibanida. Asiyahiduna, layriba amang mukondo, tapayduna, maningadom na puthokre, manoy na piyang matari. Asum na tabayang kang ayamba, mamang nupi asiga law na bayaba law na raba matungda, manoy na hekta tahubatay, lay mahal, magi tamoy di, nung gihin sa walay. Nung madikam daw gihaybo, tongala dudagi, yung tamna, mamang nupi na mang tado na, madungda, nupa amaga nung to na sanglay, masibulay mahal na uy, haysay. Kanano ni, mahak na yung sida sang minaragli ba nupasiwa. Muna yung doon na lay, tarubi na nokto na. Uda ba haybo, panagoy ni kayo. Ay ni, yung pamadagi, unadri kayo doon. Kasi mo, itatazada ni hek teng na rin. Ikang kangaw da na, amok teng na buna ba siya. Yaman na bunong hay ni Yedi. Nupado na suhay, madam doon nang siya. Tamoy di fa nagkakibuni ko. Siyari ba, tayo nagiwa siya, amok putoragli. Tayo nagiwaga, tayo nga daw siyang hayran. Sini, aiko'y yung nao, sangsi. Yamna natay sana layba yung kay din natin. Asya ito na pusili, manggolado na nupado mo pamhali, nupado na. Nang ginubadi layba. Laydi, tabag sa toki, kay sasiga, ay siyam laki. Karibusan ni sar, matang kuiribagi tungda, amuk tazada ng tingnaban na, wari oy na nungay na sasi. Masida tarubisu, nupado gi manak oy na pamdo na, wari makasatay, nuk-nuk to na say. Madam nuda, nang naibo nung siriba ni, pamli ba ni Haido na tawkiw mayam do? Hawsig na maduning singlaga ay nook ni ngeda. Nang dinok ni. Nang naibo, kaso nung sibag, kasukan manatib. Ay gitaw ko ding da, nang na, nuk na ning bagi, masang adong oy ni mo. Hay ma, sibo kari kay ragi, natin, ay wa, tayo nagiwari do, gisong kanalalay ko, hay bro. Ho hawsig, madugi matam na trabado, amuk teng narabanina, nungay na mupun bahay ba do ni dana.
ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯦꯕ ꯇꯥ ꯌꯥꯏꯁꯦꯟꯕ ꯍꯣꯏꯗꯤ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯂꯩ ꯃꯍꯜꯅ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅ ꯅꯣꯛꯈ꯭ꯔꯦꯗ ꯃꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯌꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇꯁꯨ ꯑꯩꯅ ꯃꯁꯛ ꯎꯈꯤꯗ꯭ꯔꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛꯇ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯅꯦ ꯋꯥꯔꯤ ꯁꯥꯖꯤꯟꯗꯨꯅ ꯍꯪꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯣꯝꯕꯅ ꯍꯥꯏ ꯃꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗ ꯍꯟꯗꯛ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯇꯥ ꯌꯥꯏꯁꯦꯟꯕꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯃꯤꯡꯗꯣ ꯀꯩꯑꯕ ꯂꯩꯍꯧ ꯍꯥꯏꯕ ꯑꯣ ꯂꯩꯍꯧ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛꯇꯣ ꯑꯗꯨꯝ ꯐꯖꯈꯤꯕꯅꯤ ꯈꯪꯗꯦꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯪꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯩ ꯏꯊꯟꯇꯅꯤ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯍꯧꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯥꯏꯇꯣꯝ ꯇꯥꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒ ꯀꯥꯏꯅꯈ꯭ꯔꯕꯣ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥ ꯀꯔꯤ ꯀꯥꯟꯅꯅꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯖꯕ ꯈꯟꯖꯕ ꯄꯨꯝꯅꯃꯛꯅ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯆꯣꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯑꯩ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯦꯗ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯔꯨꯕꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯇꯥꯟꯅꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯩꯃꯍꯜꯅ ꯏꯕꯨꯡꯉꯣꯗꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯃꯤ ꯏꯃꯥ ꯃꯥꯁꯦ ꯑꯩꯒ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯕ ꯑꯗꯨꯗ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯍꯣꯏ ꯐꯔꯦ ꯃꯤ ꯂꯥꯛꯏꯁꯦ ꯀꯩꯅꯣꯝꯃ ꯄꯤꯖꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯌꯥꯔꯦꯗ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯀꯩꯅꯣꯝꯃ ꯆꯥꯎꯗꯅ ꯇꯔꯨꯕꯤꯅ ꯑꯩꯅꯁꯨ ꯍꯥꯏꯅꯤ ꯏꯃꯥ ꯏꯅꯦ ꯂꯩꯃꯍꯣꯏꯗꯒꯤ ꯁꯤꯡꯖꯨ ꯈꯔ ꯑꯃꯨꯛꯇ ꯂꯩꯕꯤꯔꯣ ꯃꯥꯕꯨ ꯄꯤꯖꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯌꯥꯛ ꯍꯦꯛ ꯂꯩꯔꯝꯃꯨ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯊꯣꯛꯈ꯭ꯔꯦ ꯃꯅꯦꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯔꯨꯕꯤꯅ ꯍꯥꯏ ꯈꯪꯉꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯍꯩꯅꯈꯤꯗ꯭ꯔꯕ ꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯆꯥꯟꯅꯗꯕꯅꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗꯅꯦ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯉꯥꯡꯗꯣꯏꯕ ꯑꯁ ꯈꯪꯗꯦꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯀꯥꯏꯅ ꯇꯧꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯝꯅꯤ ꯑꯁ ꯇꯥꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯖꯤꯛ ꯑꯝꯇ ꯍꯥꯏꯔꯛꯂꯅꯨ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯏꯁꯥ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯑꯗꯣ ꯅꯪꯅ ꯌꯨꯝ ꯄꯥꯟꯗꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯗ ꯍꯣꯡꯂꯔꯣꯏ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯇꯥꯕ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯃꯀꯣꯛ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤꯕꯁꯦ ꯑꯁ ꯌꯥꯔꯦꯕ ꯅꯪꯒꯤ ꯌꯥꯎꯅꯕꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯣꯏꯅ ꯁꯥꯁꯦ ꯅꯣꯡꯃ ꯇꯥ ꯌꯥꯏꯁꯦꯟꯕ ꯍꯣꯏꯒꯁꯨ ꯄꯨꯟꯁꯤ ꯎꯈꯤꯗꯕ ꯀꯨꯏꯔꯤ ꯎꯅꯤꯡꯉꯤ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯆꯠꯊꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯊꯣꯝꯕꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯃꯍꯜꯅ ꯎꯏ ꯈꯜꯂꯤ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨꯅꯤ ꯀꯩꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯣ ꯀꯅꯥ ꯉꯥꯏꯔꯤꯕꯖꯥꯠꯅꯣ ꯌꯨꯝꯗꯁꯨ ꯆꯪꯂꯛꯇꯦ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯁꯤꯕꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯦꯡꯉꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯑꯃꯨꯛ ꯎꯏ ꯃꯗꯨꯗ ꯍꯥꯏꯖꯩ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯤꯒ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯃꯁꯤꯃꯁꯨꯅꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯈꯠꯂꯛꯏꯌꯦ ꯑꯩꯉꯣꯟꯗꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯊꯋꯥ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯊꯕꯛꯅꯤ ꯏꯃꯥ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯗ ꯁꯥꯡꯈ꯭ꯔꯦ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯍꯪꯗ ꯍꯪꯉꯦ ꯁꯤ ꯍꯪꯕꯕꯨ ꯀꯩꯗꯧꯒꯦ ꯍꯪꯂꯛꯀꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯂꯤꯕ ꯂꯣꯆꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯁꯨꯝ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯨꯃꯤꯟ ꯂꯩꯔꯁꯤꯀꯣ ꯏꯃꯥ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯅꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅ ꯅꯍꯥꯟꯁꯤꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯃꯥꯅ ꯂꯥꯡꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ ꯊꯕꯛꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯁ ꯊꯦꯡꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯁꯠ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏ
นางสินายุมปาลบะนาปูเรบเลยระบนุปียมันนี่ไฮบสิคงทางคุดิงดานิงซิงดูนสัตลุโกการิกุมบะตาให้เดบะเป่ากะเฮตาลักละบะยิงว่ายังงนักยุมมาสิเลยบะพังนี่ไฮบะกี่ว่าเขาที่ขัดขันกันการันบะนุปีนุไฮบะนี่ดามาสิบสักยามเดคงกุลตาดบะกันนานุสุขังเดบะนุป้าสิกะทับนี่ดานะมานะสักลิบะนี่ตารูบิมันเนมนะฮาริบัวดูกตาดิทองเกาตำนะประทุกตุนะท่วมมาได้ก็ยังคุยเรื่องไงบ้างคุยจีดาสาวยาดิคราเทียนทรีดูสินบัดฮับฮิตเทียนโตคิบะโฮยกิสุไกดิยาระบันดรลาวเซลสิโฮยลาวอะดอให้ยังใครดีดังไอ้คุยทองเกาไม่ยาดเลียบกันเลยยีบอินยิบพวกอาเซียมีโมงกันมาตัวจักรวายามนางางีบะไอ้ยามให้นาดิตานิงเดบโฮยนั่งไหนเป็นอยาดูดิวาริสานาดูนะมาคุยนี้ลัมบีตุดสุมจิงสัตลัมบีดัดเทงเดบนุบีอันนี้นะอสุมนะให้ในยิงวันนี้มตาตารูบีสิกะสัตมีนาริบนุปาสิบุขนาดขังเดดะมาสักขังเดอามุกเตกอูจิไอสุมาสักขังเดทัดดีนุกตันกสัตลีบเสียมาคุยนี้กี่โมงเสียขึ้นมาไม่ต้องจ่ออดูบดีตัวยิงบัดยังเห็นเจนบะมองกันว่าอิมานุมาลีเยดิหัวไอสุนีมาลีสิอดูกินีนางวันอสุมนะให้สิขังเดดะมีอยู่วันนี้ดาไอ้คนนี้เห็นที่ยาวสิลุบะอุสิลุบสุยาบันนั่นเองขนาดนี้ไอ้คนนี้กิทับกสิวันนี้สัสอดูนับพันมาทั้งกินนมิกนี้อีเบตอมบีนะไลมาฮัลดะฮังนั่นเองไลมาฮัลงารางดอไอ้เนี่ยไก่เที่ยวเดปวดไลยังไงดะนั่งกินน้ำมองนุปีตารูบีดอนุปามากะไก่เที่ยวเดหลังตัวนะปวดไลบะอุยเนี่ยฮะใครให้ไปเสียนุปามากะสัตมินนะบะอุบนุปาดอสวยกิมีที่บ้านเดมาสักตัวไอ้ขังเดียบอามุกตะสูจิกันนาโนนั่งมุขังรอสวยจังมาดูกินปาตัวสมัยนั้นโอยรำละกันนี่ให้สิบุเลยมาฮัลเสียมากิท้ายนึกิมารุปนี่ให้บระมานะบะให้บระการิโนมาเลยบะมาเลยนาโนมาสู้ยุ่มตะปุระกลัมมีอดูไอรินไกโนดาท้ายนะมานะเลยสาริไงมาตั้มดาตีนักขีบลอยนักขีบนุปาดูบุเขาสิมาฮักนะมายุ่มปาแล้วมาตั้มมาสิดาเฮกตะมายุ่มตะปุสินบะจังหันบะหงนะบระเนี่ยการิบุไกเกนิเสียไกโนเลยมาฮัลนังบัวว่าเขาคิดถ้าเขาขันรอน้ำมองนุปีดูนาดีนังวันดาซุ่มตีนารำบันีขวดปนีนะให้จิลำละบดีกันนาขังมันโอเสียมาดูบัวเขาสิการเสกมองสิ่งที่มองมายามนั่นตรงนารบันีมาว่ามาผู้เรยไปเลยนะบ้ามองล้วนน่ะนุป้ามาคอยรำเลยมาซาเลยนะบ้ามองนะนุป้ามันจะเสียนใช่อาศัยคือมาว่าพ่อมายามมันเลยดีบันีโกอดูนั่นเนี่ยน้ำมองนุปีนะให้เดนสูเฮกไลน์นะขันดกปฏิคักซุ่มเลยโกอาสมนะให้บัวพ่อมาสินะเลยมาฮัลมากิทำมวยดาเห็นสิ่งนั้นแบบเผาฮัลอีเบตอมบินมาขาดตายไลรีบันังกีน้ำมองนุปีดูนั่นดีลำสัสฮานาเดกิฮงนะคารากับพัซบันมานะให้เดนะเฮกตะปังทัดทัศบะตัวให้ยังตุงดะนางงวยนะสู้ไปไกลบันังนี่โกโฮอิเซไอ้บุญนัวขัลเตาเกใครโนให้บดไอ้สู้ขังดกนะบุกนักเกโฮสิงห์ปังบันังใครสู้เฮกกันนะโฮอิเซไลมาฮัลนุมิจุปะมาวาขัลขัลอีมองนุปีนี่ยุ่งมาสิดาบุษลักขีบนุปะมาหังนะสัตมินารีบนุปะอาศิบุตรเสียงนะมาหักกะมารุบอวยบะมีเยมอวยกันรักอดูนัตระกันอ่ะขันบยาบัวขัลขัลว่าพม่าสิมาหักนะมาสานุปาดดีขักให้เดแต่เสียงนะให้ระบดาว่าพม่าสินิ่งเทียมนะขักขังดีแต่รูบีนะสุให้เดนุมิดนี่หุ่มนี่ห้องสิงครมาตุงดันนุมิดอาศิตารูบีมายุมเดลัยเดมาปามนะสันนี่ให้นะสัตโอเคเลยมาฮัลยุ่มมาดูดมาทันตะเลหวยมาสานุปาสุมาปุเรบสุทับกลอยนะสัตโอเคฮันดากิมาตังอาศิดาเลยรีบมามองนุปีนะตาวรักลีบมาวงอาศิกิมาตังดามาหักวัคลมุนนะขลีบันีตันจาสเตทอมบันนะตารูบิกิมายุ่มเดลักตุนะเลยรีบนุปีตุเดกเอาเนี่ยตารูบิบุเลยคิบระเลยมาฮัลมาไม่สัตเลยถุยนุปาดูนะเล็บตุนะเลยรำบัดูดาอีบุงอการีไฮบะเนี่ยตารูบิบุเลยคิบระบุงอเลยตีเนี่ยมาปามนะทับกอามากินีไฮดูนะน่าใส่อายุน่าสัตครีโอ้อดูดีเนี่ยอายุมันจะเสด็จให้ดูนะมาไม่เลยดูนะทุกครีเลยมานุป้าดูนะมุนนะยังดูนะเลยมาสิลดาให้นุป้าสินะตัวนะตัดมารักสินะยุ่งมาสินะหลังเลยมาสิการีกินเอามาเนี่ยมองนุบีมุหังอีมองนุบีก็ตัวเนี่ยสักมีนะบ้างว่าพ่อมาเสียตาไรนะเล่าบ้าขับยาดูตัวจุ่มนะลุยนะบ้าตีนะบ้ามารุมาปังมันนะอาสุนันตัวก็ได้บ้าขับนั่นเองสวยแต่นะมันนุ่มดาพุ่มดูนะทำว่าพ่อมาเลยรำกันนี่มาสิกิมาว่าสิยังไงขยะมุก
ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩꯅꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤꯗ ꯑꯩ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯈꯪꯒꯅꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯉꯥꯡꯅꯒꯅꯤ ꯃꯍꯥꯛꯊꯛ ꯏꯃꯨꯡ ꯑꯁꯦ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯄꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯃꯄꯥꯝ ꯂꯝꯗꯝꯗꯕꯨ ꯆꯠꯈ꯭ꯔꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯍꯜꯂꯛꯄꯒꯤ ꯋꯥ ꯃꯉꯣꯟꯗ ꯂꯩꯇꯦ ꯃꯉꯣꯟꯗ ꯉꯥꯡꯒꯅꯤ ꯆꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯇꯦ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧ ꯆꯠꯅꯤꯡꯕꯗ ꯆꯠꯇꯧꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯂꯩꯔꯤ ꯇꯔꯨꯕꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯩꯅꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯏꯃꯥꯗ ꯑꯩꯕꯨ ꯏꯄꯥꯝ ꯆꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯐꯔꯛ ꯇꯥꯕꯒꯤꯅꯤ ꯊꯦꯡꯂꯛꯂꯤꯕꯁꯤꯅ ꯌꯥꯔꯦ ꯊꯣꯛꯑꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯏꯃꯨꯡ ꯑꯁꯤ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯔꯤꯅೋ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯆꯨꯝꯅ ꯈꯔ ꯂꯩꯅꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯉꯥꯡꯗꯧꯔꯤꯗ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯅꯥꯒꯤ ꯃꯤꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯅꯍꯥꯟ ꯅꯪꯅ ꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯃꯅꯦꯝꯅ ꯑꯁꯨꯝ ꯍꯪꯂꯛꯄꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯀꯅꯥ ꯅꯪꯅ ꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯝꯕ ꯅꯣꯡꯃ ꯑꯃꯁꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯗꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯦꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏꯕꯁꯤꯕꯣ ꯅꯠꯇꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯃꯤꯅ ꯀꯔꯤ ꯏꯃꯥꯗ ꯁꯤꯔꯣꯜ ꯇꯧꯔꯛꯂꯒꯦꯕ ꯍꯩ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯩꯅꯣꯗ ꯏꯃꯥ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯥꯎꯈꯨꯝ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯃꯥꯗꯣ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞꯅꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯅꯪꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯏꯃꯥ ꯄꯥꯎ ꯇꯥꯔꯕꯅꯤ ꯅꯪꯅꯦ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯆꯠꯃꯤꯟꯅꯕ ꯌꯨꯝ ꯑꯁꯤꯗꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯇꯧꯕꯁꯤ ꯇꯧꯅꯨ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤꯀꯣ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯅ ꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯃꯥ ꯑꯩ ꯆꯨꯝꯅꯇ ꯇꯤꯟꯅꯕꯅꯤ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯃꯍꯥꯛꯒꯩꯒꯒꯤ ꯃꯔꯛꯇ ꯅꯠꯇꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯦ ꯑꯁꯤꯅꯤꯅꯦ ꯏꯃꯥ ꯑꯗꯨ ꯌꯧꯅ ꯐꯠꯇ ꯋꯥꯈꯜꯁꯨ ꯈꯟꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥꯒꯤ ꯅꯕꯨꯛ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯐꯠꯇꯅ ꯎꯔꯦꯕ ꯇꯧꯅꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯀꯥꯏꯗꯤꯅꯦ ꯌꯥꯝꯅ ꯈꯟꯅꯨ ꯂꯥꯟꯅ ꯈꯜꯂꯤ ꯈꯟꯗꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯗꯨꯝꯅ ꯇꯧꯅꯨ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯗꯨ ꯌꯧꯅ ꯅꯕꯨꯛꯆꯦꯜꯗꯣ ꯄꯤꯛꯄ ꯇꯥꯔꯕꯗꯤ ꯀꯅꯥꯝꯇꯒ ꯂꯣꯏꯅꯕ ꯈꯛ ꯌꯥꯔꯣꯏ ꯈꯔꯁꯨ ꯅꯕꯨꯛꯆꯦꯜꯗꯣ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯃꯤꯕꯨꯅꯦ ꯈꯔꯁꯨ ꯐꯅ ꯎꯕ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯩ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯥꯗꯧꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯌꯦ ꯊꯑꯣꯏꯅ ꯃꯈꯣꯏꯅꯅꯦ ꯄꯥꯝꯕꯤꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯤꯕ ꯈꯪꯉꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯅꯣꯝꯕ ꯅꯠꯇꯦ ꯅꯨꯄꯥ ꯂꯩꯔꯕ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯆꯠꯃꯤꯟꯅꯒꯅꯨ ꯈꯣꯠꯀꯅꯣꯅ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯋꯥ ꯑꯣꯏꯔꯕꯒꯦ ꯍꯣ ꯀꯥꯏ ꯌꯥꯝꯅ ꯀꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤ ꯑꯩ ꯑꯁꯦ ꯅꯪꯒꯤꯅꯦ ꯅꯅꯦꯝꯅꯤ ꯊꯛ ꯈꯥ ꯈꯔ ꯅꯥꯏꯕ ꯇꯝꯃꯨꯀꯣ ꯅꯪ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩ ꯍꯣ ꯏꯃꯥ ꯊꯣꯛꯑꯣ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯋꯥꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯍꯩ ꯋꯥꯈꯜ ꯇꯥꯎ ꯐꯠꯇꯕ ꯃꯤꯒꯤ ꯄꯣꯠꯂꯣꯏꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣ ꯅꯈꯣꯡ ꯑꯅꯤꯃꯛ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯄꯨꯊꯗ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯇꯧꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯍꯥꯏꯖꯩ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯅꯣꯡꯂꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯑꯩꯅ ꯇꯥ ꯊꯣꯡꯕꯒ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯇꯧꯕꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯅ ꯂꯣꯏꯅꯕ ꯃꯥꯟꯗ꯭ꯔꯕ ꯆꯠꯂꯅꯤ ꯃꯥꯜꯂꯝꯒꯅꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯨ ꯆꯨꯝꯅ ꯂꯣꯏꯅꯕ ꯑꯗꯨꯝ ꯁꯥꯕꯅꯤ ꯀꯩ ꯃꯥꯟꯗꯅꯤꯒꯦ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯒ ꯈꯔ ꯐꯠꯇꯕꯅꯤ ꯑꯗꯒꯤ ꯏꯅꯦꯝꯄꯣꯛꯅꯤꯅ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯖꯅꯤꯡꯕꯅꯤ ꯑꯗꯨꯏꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯂꯩꯔꯤꯕ ꯏꯅꯦꯝꯄꯣꯛꯁꯤꯅ ꯂꯤꯟ ꯈꯔꯧꯗꯧꯅ ꯈꯨꯀꯥ ꯀꯥꯝꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯗꯗꯤ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯃꯁꯦ ꯑꯩꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯍꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯑꯇꯥꯛ ꯑꯐꯣꯡꯅꯔꯛꯂꯤ ꯑꯁꯨꯝ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ ꯇꯔꯨꯕꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯨ ꯑꯁꯨꯝ ꯍꯣꯡꯂꯛꯏ ꯉꯥꯡꯅꯕ ꯁꯛꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯌꯨꯝꯕꯥꯜ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯩꯃꯍꯜꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤ ꯍꯩ ꯃꯥꯡꯒꯣꯜ ꯑꯁꯤ ꯌꯦꯡꯉꯨ ꯀꯣꯔꯦꯛ ꯀꯥꯔꯦ ꯃꯁꯤꯕꯨ ꯅꯪ ꯋꯥꯏ ꯅꯨꯡꯕꯤ ꯇꯩꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ
ꯅꯊꯧ ꯐꯥꯎ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎꯕꯁꯤ ꯍꯣ ꯀꯣꯔꯦ ꯀꯥꯔꯦ ꯈꯪꯂꯕꯗꯤ ꯏꯃꯥꯗꯤ ꯀꯣꯛ ꯇꯩꯊꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯊꯨꯒꯥꯏꯌꯨꯅ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗꯕ ꯇꯔꯨꯕꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦꯍꯦ ꯃꯁꯤꯕꯨꯗꯤ ꯈꯪꯖꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯀꯦꯠꯄ ꯃꯧ ꯅꯪ ꯍꯦꯟꯃꯜꯂꯤ ꯅꯪ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯣꯏ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥꯅ ꯇꯧꯕꯅꯤ ꯈꯠꯅꯕꯁꯨ ꯏꯃꯥꯅ ꯍꯧꯕꯤꯕ ꯑꯗꯨꯒ ꯂꯥꯟꯕꯁꯨ ꯑꯩꯅ ꯇꯥꯎ ꯍꯥꯏꯕ ꯍꯣ ꯉꯝꯖꯔꯔꯣꯏ ꯑꯩ ꯅꯣꯡꯃꯇ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯅꯊꯧ ꯇꯧꯔꯒ ꯑꯗꯨꯛ ꯇꯨꯃꯤꯟꯅ ꯃꯔꯩꯌꯣ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯁꯤꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯈꯤꯅꯤ ꯊꯦꯡꯂꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯌꯨꯝꯒꯤ ꯊꯕꯛꯇꯤ ꯃꯅꯥ ꯐꯥꯎ ꯇꯧꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯆꯠꯈ꯭ꯔꯣꯁꯤꯔꯕ ꯂꯩꯃꯥꯜꯁꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯍꯥꯏ ꯍꯣ ꯆꯠꯄꯤꯈ꯭ꯔꯣ ꯅꯪ ꯂꯩꯕꯗꯒꯤꯅꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯕꯥꯜꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯃꯨꯛꯇꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯒꯦ ꯑꯣ ꯏꯃꯥꯗꯤ ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯉꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦꯅꯦ ꯂꯩꯍꯟꯅꯤꯡꯗꯦ ꯅꯪꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯕ ꯀꯔꯝꯕ ꯃꯧꯅ ꯆꯠꯅꯒꯦ ꯌꯦꯡꯉꯣ ꯑꯋꯥꯡ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯊꯕꯥꯁꯦ ꯌꯨꯝ ꯀꯣꯏꯔꯒ ꯀꯌꯥꯗ ꯏꯪꯅ ꯂꯩ ꯑꯐꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ ꯍꯣ ꯍꯥꯏꯌꯣ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯃꯤꯒ ꯆꯥꯡꯗꯝꯅꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯃꯋꯥ ꯂꯧꯗꯦ ꯍꯣ ꯃꯥꯕꯨ ꯑꯣꯏꯅꯅꯦ ꯑꯩꯒꯤ ꯇꯧꯕꯁꯦ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯌꯨ ꯀꯩ ꯀꯥꯟꯗꯕꯗ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕ ꯍꯣ ꯏꯃꯥꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯋꯥꯈꯜ ꯇꯥꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜ ꯁꯥꯎꯕꯅ ꯈꯥꯡꯕ ꯉꯝꯗꯦ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯊꯥꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯝꯅ ꯉꯥꯡꯉꯣ ꯍꯥꯏꯅ ꯇꯥꯛꯂꯛꯄ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯪꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯊꯥꯔꯕ ꯑꯩꯕꯨ ꯐꯨꯔꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯏ ꯑꯗꯨꯅ ꯊꯥꯍꯧꯗ꯭ꯔꯦ ꯇꯔꯨꯕꯤ ꯁꯥꯎꯅꯤꯡꯅ ꯈꯥꯡꯉꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯅꯦꯕꯨ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯝꯅ ꯇꯥꯔꯛꯄ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯤ ꯏꯇꯥꯎ ꯑꯩꯅ ꯅꯍꯥꯟ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯤ ꯑꯃꯒ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯈꯤꯕ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯃꯤ ꯍꯩꯗꯤ ꯀꯅꯥ ꯈꯪꯗꯦ ꯃꯁꯛꯁꯨ ꯈꯪꯗꯦ ꯅꯨꯄꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯅꯤꯡꯊꯦꯝꯅ ꯈꯪꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯍꯥꯏꯗꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ ꯍꯧꯒꯠꯂꯨꯗꯅ ꯍꯧꯗꯣꯔꯛꯀꯅꯣ ꯑꯃꯠꯇ ꯀꯩꯅꯣꯅꯦ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯍꯧꯗꯣꯔꯛꯀꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯀꯅꯤ ꯀꯩꯅೋ ꯅꯪꯅ ꯍꯥꯏꯗꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯀꯩꯗꯧ ꯍꯥꯏꯅꯣ ꯀꯩꯅꯣ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯕ ꯇꯧꯔꯣꯏ ꯅꯣꯏ ꯅꯃꯥꯁꯤꯅ ꯇꯧꯖꯁꯅꯤ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯊꯥꯕ ꯉꯝꯃꯤꯅꯦ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯑꯩ ꯉꯁꯤꯁꯨ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯅꯆꯤꯟꯗꯨ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯁꯥꯎꯔꯛꯄ ꯇꯥꯕ ꯀꯩꯗꯧꯕꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯣꯒꯦ ꯃꯥꯅ ꯑꯗꯨꯝ ꯉꯥꯡꯂꯗꯤ ꯑꯩꯁꯨ ꯈꯨꯝ ꯇꯥꯕ ꯅꯠꯇꯦ ꯇꯔꯨꯕꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯅꯪꯅ ꯇꯛꯅ ꯋꯥꯈꯜ ꯈꯟꯖꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯩꯅꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯅꯪꯅꯦ ꯈꯔ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯆꯠꯂꯤꯕ ꯌꯨꯝꯕꯥꯂꯣꯟ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯋꯥꯈꯜ ꯇꯥꯎ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯣꯏ ꯅꯃꯥꯁꯇ ꯑꯣꯏꯅ ꯃꯕꯨꯛ ꯆꯦꯜꯂꯁꯦ ꯈꯔ ꯐꯥꯗꯣꯛꯅ ꯂꯩꯌꯣꯅ ꯍꯥꯏꯕꯤꯔꯨꯁꯣ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯡꯅꯕ ꯑꯃ ꯌꯥꯗꯦ ꯃꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯣꯏꯁꯤꯟꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯅꯪꯅꯅꯦ ꯐꯖꯅ ꯃꯥꯕꯨ ꯋꯥꯔꯛ ꯌꯨꯝ ꯑꯁꯦ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯆꯠꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯔꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯍꯦꯛ ꯇꯧꯔꯒ ꯃꯄꯥꯝꯗꯅꯤ ꯍꯥꯏꯅ ꯆꯠꯈꯤꯅꯤ ꯑꯩ ꯈꯪꯗꯦ ꯏꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦꯀꯣ ꯐꯔꯤꯁꯤꯕ ꯅꯆꯥ ꯇꯧꯒꯦ ꯅꯆꯥ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯏꯇꯥꯎ ꯐꯩꯖꯥꯎꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯒꯗꯕ ꯂꯩ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯍꯦꯛꯇ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧꯕꯨ ꯁꯟ ꯏꯔꯣꯏ ꯐꯨꯕꯒꯨꯝꯅ ꯐꯨꯗꯨꯅ ꯍꯣꯏꯔꯛꯏ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯎ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯑꯃꯨꯛ ꯀꯟ ꯇꯧꯏ
ꯇꯔꯨꯕꯤ ꯃꯅꯦꯝꯒꯤ ꯃꯔꯨꯝꯗ ꯐꯠ ꯊꯩꯖꯤꯟꯗꯨꯅ ꯏꯃꯥ ꯃꯥꯕꯨꯡꯗ ꯈꯥꯝꯃꯨ ꯃꯈꯨꯠꯇꯒꯤ ꯆꯩꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ ꯑꯩ ꯀꯩꯗꯧꯅꯔꯦ ꯀꯩꯗꯧꯅꯕꯩꯅꯣ ꯅꯤꯡꯊꯦꯝꯅ ꯁꯥꯎꯅ ꯍꯥꯏ ꯃꯁꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯍꯧꯖꯤꯛꯄꯨ ꯏꯃꯥ ꯃꯥꯅ ꯅꯨꯄꯥꯗꯨꯒ ꯆꯠꯃꯤꯟꯅꯗꯨꯅ ꯎꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯅꯝꯐꯨ ꯐꯨꯏ ꯇꯔꯨꯕꯤ ꯅꯥꯕꯅ ꯂꯣꯏ ꯆꯩꯐꯨꯁꯤꯗ ꯃꯍꯥꯛ ꯅꯥꯕꯋꯣ ꯀꯩꯋꯣ ꯀꯞꯅꯤ ꯋꯥꯈꯜꯃꯛꯁꯨ ꯇꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯅꯥꯏ ꯍꯥꯏꯕꯅꯦ ꯈꯔ ꯄꯨꯔꯕꯗꯤ ꯌꯥꯔꯦꯕ ꯑꯩ ꯋꯥꯈꯜ ꯇꯥꯔꯦꯕ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯪꯗꯤ ꯑꯃꯨꯛꯀ ꯍꯦꯛꯇ ꯐꯨꯖꯤꯜꯂꯛꯏ ꯃꯅꯦꯝꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯈꯥꯝꯃꯨ ꯍꯥꯏꯕꯅꯦ ꯑꯩ ꯅꯥꯕꯗꯤ ꯌꯥꯗ꯭ꯔꯦꯕ ꯏꯃꯥ ꯅꯃꯧꯃꯨꯛꯇ ꯀꯜꯂꯨ ꯀꯩꯗꯧꯒꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯆꯠ ꯑꯣꯠꯄ ꯅꯪꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯅꯄꯥꯝꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯇꯥꯁꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯔꯣꯏꯕ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯀꯟꯅ ꯍꯥꯏꯖꯩ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯩ ꯌꯥꯔꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯏ ꯅꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯏꯃꯥ ꯅꯃꯧ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯂꯥꯜꯂꯤꯕ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦꯕ ꯃꯁꯦ ꯇꯧꯁꯤꯟꯅꯩꯅꯤꯕ ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯒꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯩ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯔꯣꯏ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯨꯝꯃꯤ ꯂꯩꯃꯍꯜꯅ ꯄꯦꯜꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯧꯁꯤꯗꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯏꯃꯥ ꯅꯤꯡꯊꯦꯝꯅ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯍꯦꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯐꯠꯇꯕ ꯊꯕꯛꯁꯤ ꯇꯧꯔꯛꯇꯕ ꯈꯨꯗꯛꯇ ꯅꯄꯥꯝ ꯌꯧꯒꯗꯕꯅꯤ ꯈꯪꯉꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯂꯩꯃꯍꯜꯅ ꯌꯥꯔꯤꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯤ ꯃꯃꯧ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯁꯨꯝꯅ ꯇꯔꯨꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯈꯣꯡꯆꯠ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯗꯨꯅ ꯋꯥꯈꯜ ꯇꯥꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯒꯤꯗꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ